Ngasi numida wairam phone ki ba kangla pau degi maru oiba pau khara khangacharaga miyamda khudo tamjige Kuki militant sing Urkhul lambi mornomda passenger bus check tawduna aki tu jingba pikibagi thawdoktuna Urkhul da Chaona tension leire ngarang ayupung tare makharom taba matamda Impal Urkhul lambi mornom khulmayada combat dress sepa aphaba makhalgi khulaising paiba Kuki militant sing na passenger bus amabu Kamduna manungda kakhallaga miyambu check tawduna aki tu jingba pikibagi thawdok naga CSO singna akan mamongda condemn tawrakle Loinina thawdo aduna maram oraga Urkhul da Chaona tension leire haide Full Hills Naga Coordinating Committee amasung Sagolmang Area Naga Student Association aniki makedige bus adu Urkhul Central Division gi manung chana leiriba Tangkhul Naga Village ama oiriba Sana Kaithel dagi Urkhul tamna chakhibani adubu ayupung tare makharam taba matamda Urkhul lambi gi sadukta Kuki khul ama oine leiriba mornom khul mapada Kuki militant sing aduna Gari adubu khamlaga manungda kakhattuna frisking tawbo yauna passenger sing aduna pairamba mobile phone sing chu seize tawsinduna check tawki amasung brain fire tawduna aki tu jingma po anbagi thawdo kaya chathakhiba adu akama mongda condemn tawi thawng asinaga miyamgi security amasung dignity bu ikaiba pibani thawdo asiga mari lenaba singi makedege naga singda apology tawdraba amasung makhoina chathakhiba thawng sing adugi matangda Mayek singna khangandaba tarabade madugi chapchaba counter measure sing lakhotkane naga miyamna naga singi party puri yu oivalam maning tamba amasung dignity ki wafamda kaidawnungda su compromise tawroi amasung khangduna leithokloi Kuki militant singna naga singda khatnaba hawbagi thawdo asina afaba mahikari su purakloi thawdo asigi matangda Kuki leadership amasung makhogi arm group singna Kadar singna chathariba ka hemba thong sing thingduna amaga nungsi chanana santi oina leminana bahona gadavane Kuki militant singna chathakhiba yamna saukhataba amasung aniyadaba thong sing adu mari leinaba authority singi makedegi chapchaba action laukhatuna Sana Kaithel Imphal route asida chathok chachin tawriba sing asi achoi engam thonana bahona gadavane asiguma thong asi makhatana chathaba tarabade Naga singi security amasung dignity ki damakta chapchana thengnagani haire thawdo adugi matangda jokan khula haina kauba Facebook post amada free moment at your own risk haina caption tharaga thagalakpa miyamna ihan hana unakhibane thawdo adu mornomda leideba Kuki militant singi camp ki footage viral oirakhiba ama Kuki militant singna thengnabadege makhogi camp ki photo adu kanagumbana laukhre haina chingnabadege Bus adu khamlaba matungda passenger singna pairak phone sing adu seize tawki loinana phone sing adu gi image amasing video sing adu check tawki adu mapuma khoina chingnariba photo sing adu thengadabadegi phone sing adu amuk hana passenger singda handoki Kuki militant singi makedegi di kanagumbana yamna tuminna makhogi camp gi footage adu doramgani haina chingnari haina atopa paugi source amana haide adu Kuki militant singi makedegi chapchaba bus adu khamdana check tawkhibagi maram adudi hauchik phawai oina phongdokpa leitre panba yabadi haukiba chahi lising aniga supna kunga mathoigi August 3 da Sana Kaithel village degi thakure chang kaisung amasung noksomi lungleng kauba nagagi miyoi ani mafam khangdana mangkhraba matung August 9 gi nungthil pung 3 lom tabada ihang tural gi mapal degi patta pumtharaba haksang oina phangki Thawdo aduna maram oiraga ngarang Kuki militant singna chathakhiba thong aduna naga singna Chaona tension leire haire makha tarakpa pauda PM Modi September 10 gi ayukta Churachandpurda thunglagani Kanglada public meeting pangtholagani police headquarter amasung secretariat building sangaram gani haukiba chahi lising aniga supna kunga humdagi me ohumdagi tholakhiba kanglup ki irang asigi matung ahanba oina pung mariki Khongjata tha asigi tarag humdoida Prime Minister Narendra Modi Manipur da lakadori Prime Minister ki khongjat manung Manipur Police ki nongna saba police headquarter amasung secretariat building sangaba yauna tonga ma project kaya gi jatra hulamgani haire paugi source asin hairibana Prime Minister Narendra Modi Mizoram Bairari Sairang Railway project sangaba gi thorom yarum laba matung numit asigi ayupung 13 makhadegi Numit yung mapung baro phawbagi manungda akhanaba frighta Churachandpurda thunglagani loinina mafam aduda pung amaram chupna public meeting amada saruk yaruraba matung mafam adudagi amuk
Kangla Forta amuk thunglagani. Loinina Kanglada pangthokadaba public meeting aduda saruk yakani. Meeting asida Manipur Legislative Assembly gi member khudingmak saruk yanaba invite tawgani. Adum oinama Prime Minister lakpagi schedule ase weather gi makha phongani. Public meeting adu loiraba matungda kanglum ki irangna maram oiraga relief camp da lairiba miyamga interaction ama pangthokani. Adum oinama interaction program ase Prime Minister na relief camp da hakthengna chatlaga unagaduribra natraga video conferencing gi khutangda unagaduribra haibasidi haujimaki oina final oidri madugi matung Prime Minister na Mantri Pukhrida nauna sariba Manipur Police Headquarters amasung Secretariat Building sangarang bani dawnina project kaya amasung jatra hulamgani hauji ladiba situ plan asigi matung ina Prime Minister Narendra Modi numida wairang pung marita abada Guwahati gi dama Imphal thadokhiba yai hairi amaramda Prime Minister Narendra Modi Manipur da lakadariba asiga mari lenana mafam kayada security force na paksana operation chathaba yauna anti social elements sing na pamdaba thodok sing tholakpa yai haina jingnaba mafam kayada akama miyeng changdona thabok paikhat pa haurei kamboi sing amasung emergency service sing smooth oina chapa yanaba lambi gi road broadcasting clear tawbagi thabak yamna kana chathari masigi mathakta haujuk chathariba operation gi thabak ase henna maipaknabagi damak Manipur Police Intelligence Agency Central Paramilitary Unit singi marakta yamna kanna coordination meeting pangthokle social media platform singda ani yadaba natraga irang thokpa yaba warul na chingba sing thagapra haibadu mari leinaba authority singna yamna kumna yengsimbagi thabak chathare Prime Minister lakadoriba Churachampur amasung Imphal gi jaka singda pamdaba thodok amata thoktanabagi damakta drone surveillance Sniper Dog Squad amasung Quick Response Team sing deploy tawgani hairi marak asida paugi source amana Prime Minister na Imphal da leiringai manung mahakna chathok chasin tawbada tongnaba bulletproof gari Imphal da thunglari hairi adubu chap chaba official oiba paudi phangba ngamdre makha tarakpa pauda Nepal gi PM resign tawkhre Nepal government na sodaya ban tawbagi mayokta miyamna horakhiba akanma protest aduna maram oiraga leba aduge Prime Minister Khagat Pracha Sarama Oli resign tawkhre Prime Minister resign asi mamangda minister ahum resign tawkhraba matungdane protesters sing aduna parliament building thugaiba yauna mai thabana jingba khongjang kaya su chathaki miyam gi ho aduna maram oiraga social media da athingma thamlamba adu handokre aduma bu miyam gi maikedi corruption tawba sarkar gi famnaiba sing mafam thadokadabani haina haujiksu makha taba irang chathabadi leptre irang asina haujik phawbada miyoi 18 sikhre hairi makha tarakpa pauda PM gi khongjat mangoinana governor na Churachampur da MLA singga unakre Raj Bhavan BJP gi office onthoklabra o ibobi Prime Minister Narendra gi Manipur khongjat asigi mangoinana ngasi state asigi governor Ajay Kumar Balana Churachampur da chattoda BJP gi MLA sing unakre amasung khongjat adugi matangda wa khanakre amaramda ngasi nongmonini gi mamangda governor na BJP gi MLA khaktang akhanana kauraga unakhiba amasung makhoi unakhiba adu Prime Minister lakpaga mari lenana mi tenhaningbagi matangda ni haina pause singna phongdokhiba adu palladuna Congress luchingba okram ibobina governor na Raj Bhavan bu BJP gi office onthoklabra haina wahang hanglakle Governor gi ngasi gi Churachampur khongjat adugi matangda phangba pauna hai mahangasi ayu pung mapalom tarakpada Churachampur gi damak Imphal thadokhibani aduga nungthol gi pung amarom tarakpada Imphal da halakke Churachampur gi Deputy Commissioner gi office da governor na BJP gi MLA sing punna unaki unaba aduda Timai Muki AC gi MLA Bongsaru Sanate Thanglon AC gi MLA Bongjang Kim Barte Henglep AC gi MLA Lep Jangmang Haukim Saikot AC gi MLA Pauriya Lal Haukim Singhat AC gi MLA Chelung Thangsu Saru Yake Haukiba nongmonini sike mamangda governor na BJP gi MLA sing kauraga Raj Bhavan da unakhibadagi matangda o ibobina haike state asida Prime Minister lakani hairaga karigidamakta MLA punamak kauraga wa khanadribano BJP gi MLA khaktang kauraga mifam pangthokliba aduna taklibadi BJP gi mafam oina mafamduda pangthokpani haibachini masi tawba yaba thabak nate